Manipur Top Channel dugi video amte thagasage ngasi fongbase fongda November gi tang kunda Pandam Manipur Sangai Festival nakshilakpaga loinana festival asida kanagumbana akai atoi pirakpa yabagi singnaba leibadagi ngasi Sangai Festival pangthokpham amadi masigi akoibada police na thi humbagi thabak chathakre Imphal East District Police na konung maningi Advanced Hospital taba lambi amadi board ki akoibada paksana thibu humbagi thabak chathaki Mafam aduda leiramba miyoi kaya masagi saktak se puthokhanduna verification tawkibaga loinana operation aduda mifami phunni yaukhide heiri amaromda lamlai police station gi manung sanba Imphal ukhul lambi gi napet pali da sakhangdaba singna oiramgani singnaba bom ani pukhai hananaba thaurang tawduna thamnamle heiri Pau asina hai Singarel da leiba taraga mga suba Assam Rifles amadi nongdam da leiba taruk suba Assam Rifles ki personnel singna matam sana thengna hobodagi Manipur Police ki bomb expert singda pau piraba matung bomb expert singna bomb animak asoy angam yaudana lakthoklaba matung amuktara pokhayankre ngasi ayuk pung mapanrom taba atamda Singarel da leiba taraga mga suba AR amadi nongdam da leiba taruk suba AR na Imphal ukhul lambi da patrolling chatpada Bom ani adu irablapna dana amuba machugi tongan polythene amagi manungdu yauramba thengnarakibane posak adu bom na tabra haiba chingna duna matam sangna lambi thingjinbaga loinana miyamna lambi adu koiraga sanaki ngasi numijungba matung pung ani rom chatpa matamda Manipur Police ki bom expert ki team laklaba matung yenglaba matung bom oirambadagi bom animak mafam aduda punna pukhaihan ki hairi mempa hipso ki biorsinga pigani and thank you